ngasi ayuk phongkiba tongan manipuri si phongsingdagi maruoibi I pausing khongasaraga manipur top channel gi maikedi miyamda thamjagi ahanbada pongnafam pauksi da phongba pawma aigi marup tu aibu Kallamlaga aigi imangda sikhibani landslide te Hinghouba amagi wari yamnam thamoisung ngariba pawmu soiduri miyam None district ki makhuam na thokiba landslide te Hinghouduna rims da layingliba Assam gi Morigaon-dagi Roman Fukana haujuk phawba mahak hingle habisi thajaba ngamde ningsingbada tujunglaba thawdo aduda maki Marup Gopal Fukana mahakpu Kallamlaga maki mimangmaktada laikidabani haina makna phongdorakhi akibagi masa oiraba landslide aduda railway gi construction worker oina laikiba Roman Fukana thawdo adugi matangna wari liredun hai landslide thokiba kem aduda leiduna sahi mangarumasi construction company amagi makhada railway construction worker oina thabak torokhibani mak tha marigi mamangda maki mayum Assam dagi halakhibani thawdok thokiba ahing adu mausagum athengba ahing phawba film ama yengduna makhoi lekhi makhoina yamna nungaina tumtharakpa matamda earthquake thupagum lebak nanglakhi yamna thuna makhoina leiriba mafam adu sendakhi Laikom amasum nungna makhoigi kem adugi mathakta tasinmaga loinana mafam adura leiba khudimak torialda tasinki maakpu laikom manungda nansinduna lekhi adubu kana honabadagi laikom adu laukthokduna sor honba phangki maana hai torialgi ising adu khudakta isingi imai wangkhalakpaga loinana miyoi kyana kanbiyu haina laungarakhi adubu miyoi amatana amana amabu mateng pangnaba ngamkhide maakpu maki Marup Gopal Fukana isingdagi inkhalamkhi Maku in khat piramlaba matungna Gopal di laiko maraktagi nanthokpa ngamdana laikhi amasum isingi imai wongkhalakpadagi maki minmang maktada sikhi makti mathangi numitta villager sing laktuna kanbikhi haina sumangna makhatakhi panba yabdi landslide thokpadu da sikhiba amasum asokpa punna Assam dagi miyoi kunga mangarum yakhi Assam sarkar gi maikedi gi thawdo odu da laikhidraba haksang sing amade asokpa sing airlift tawri mafam asida Assam gi cabinet minister Piyush Hazarika laktuna rescue operation yengsingbagi mathakta Imphal la yengliba asukpa singi phibam yengsinki maraksida Assam legislative assembly gi opposition gi lusingba Debabarta Shaikiana prime minister Narendra Modi railway minister Ashwini amasum Assam gi chief minister Himanta Biswa Sharma da Eibu sirul thaduna thawdo odu da laikhidraba amasum asokpa nanglaba singi imungda sel gi mateng pangnabagi damak haijakre Magna iba city eduda awang nongpoki geosensitive zone da Indian railway na semga sagalibasi amuk hana yengsinduna matungda siguma thawdok thoktana basinbiyu haiba wafamsu thamki maki city eduda palibo wafamdi thawdo eduda laikhidraba mi singi imung amamamda prime minister relief fund gi lupa kuninga manga pibiyu loinana asok pananglaba mi singi imung da lupa lakh tara pibiyu haiki awang nongpok barata semkaliba railway gi thawak singa sida thoningdaba thawdok thoktanaba gidama gengsinbiyu haiba wafamsu thamki magna Assam gi chief minister da ikiba city eduda thawdo eduda laikhidraba Assam gi miyoi singi imungda lupa lakh tara amasum asokpa singi imungda lupa lakh manga pibiyu haina thamki makhatana thawdo edu gi matangna West Bengal gi Darjeeling gi BJP MLA Neeraj Jimbana defense minister Rajnath Singh amasum West Bengal gi chief minister Mamata Banerjee da Eibu sirul thaduna landslide ki thawdo edu laikhidraba mi singi imungda khudakta ex gratia pinaba laukthokpiyu haina taksinki thokriba thawdo edu da Darjeeling khaktadagi territorial army gi personal taraga mari amasum Sikkim dagi miyoi kya yauribani asiguma misi minasi Darjeeling gi oina amukta da khwaidagi yamba oidi haina sumaki city edu pali panba yabri Darjeeling gi BJP MP Raju Bista ngarang thawdok thokhamna laktuna rescue operation gi thabak yengsinkibani loinana mahakna su laikhidraba madi aso opan nanglaba singi imung manungda compensation pinaba wafam thamkibani haina su pausna palakli makasa tharakpo oina to papaw mana vice president Mikhal gi nomination process hauragani Mathang tha August 3 pangthokadoriba lewa sigi vice president khanwegi Mikhal gi nomination process hayeng July 5 dagi hauraga tha sigi taraga mapan phawbu satharagani hauju vice president oin lairiba M Venkaiah Naidu gi matamasi August 10 da loigadabani pangthokadoriba Mikhal sigi scrutiny July 10 na pangthokani merepse laukthokpagi aroiba matamna July 10 gani thoidini member of Lok Sabha amasum Rajya Sabha gi members singi mathakta nominated MP singna Bot hadabagi ayaba laigani haujuk phawbada political party singna Mikhal asigi mirep laukthokpa laitri vice president asina Rajya Sabha gi chairperson su oigadoribani vice president gi bot hadagadoriba asida puna Rajya Sabha amasum Lok Sabha gi member puna 7 marfugani palai
Board ki value su sak mane. Mikhal asi proportionate representation ki system ki matung ina single transferable vote amasum secret ballot oina thadanagadabani. Mikhal asida open vote tawroi. Political parties na vote thadabada MP singda hip issue tawiyaroi. Nomination paper yamdrabada elector kunna proposer amasum seconder oina sign tawgadabani. Elector amana candidate amagi proposer natragana seconder oina sarug yaba yagani. Candidate amana yamlabada nomination paper mari pisin yagani. Mireb amagi security deposit asilupa lising taraga mangani. President Mikhal ga manadaba muongda voting gi maphamasi Parliament House khakta da oigani haina se phongdokhi. Atopa paw mana metric parikya tang tara phabugi manungda haidoklaba yai. Board of Secondary Education Manipur lawu sayisigi high school living certificate HSLC examination ki result thenglabada saliba thasi ki tara phabugi manungda haidoklaba yai haidi. Bosem ki chairman akham Joy Kumar na pauksi si ga khanaba wari sanaba madamang hai housing ki oina di exam si haidoknabe gi matam lephangamdri adubu exam si haidoknabe gi process si kana sathari saliba thasi ki tara phab ki manung da soidana haidoknaba honagani mang na hai government school ki college suti si mamang thajun kundagi thaki kalen suti sina ngan khatna tharamba tarabadi examiner sing da hena kudong sarangadabani exam result haidoknaba khonaba sigi main power oriba oja singna suti phangdabana awaba kharade dumak mayoknaki adubu jun kundagi di oja singna se yengba scrutiny amasum tabulation gi thabak thoram sing mai pakna sangsil amasum lusinbigi thak yorakadore hainasu makna makha takhiari makasa tarak hoina to papawmana nasa gi satellite ama tha tamna paisin bokre United States ki Space Agency NASA na amukhana thad mi thana bakhung thang sharo moina ngasi microwave muk chawa satellite ama P3 gi orbit gi mai pakna paithokiduna tha tamna paisin bhokre hari NASA gi capstone satellite edu numit tarukni mamangda New Zealand gi Mahia Peninsula dagi rocket lab company gi apikpa electrons rocket ama sejinaduna launch tawkhibani P3 gi orbit pai duna leramba satellite ase energy khwai dagi taba sang sejinaduna tha tamna paisin bawkhre masi khongchat ase tha mari sangani hari rocket lab ki founder Peter Beck na satellite mai pakna tha tamna paisin ki ba sida haifam khangdaba makhai harawi haina media ra phangdoki Masigi thabas ningthijana pangthokpada matam khara sangani project asi paikhatpada sayaniga makhairum sangki masi angakpa phangna aruba mani maramaduna ngasi ningthijana pangthokiba aduga spacecraft asina tha tamna paikhiba se asauba thaudo ama oiri haina begna haiki NASA na phungdokpagi matung ina mission asi $32 million 32.7 khatamak sangi hari masigi paisa yamna sangdaba si space exploration gi thabakta anauba yuk ama hobuni haina Peter Beck naiki dollar millions tarakak putholaga rocket amasum spacecraft sing thada asteroids Venus Mars graha da thabai bis angak papangal amani mamangda amukta ukhidriba amani haina Beck naiki mission asigi makha taba khongjang sumai pakpatarabadi capstone satellite aduna thagi akhoibida anobo orbit paiduna maruiba e pau kya P3 bi tharakani masigi satellite asina paiduna leigudoribasi near rectilinears Hello orbit kawi masi yirumong manba orbini mafam amada da thaga nakshinaba duga mafam amada na yamna thaptokpani hari masi gi orbital spot asida NASA na gateway koba space station ama thamna ba thorang tori masi gi station asida astronaut sing hana thunglaba matung thagi lemaida kumthana ba thorang tori masi na NASA gi Artemis program kauri Back na phungdokibagi matungin anauba orbit asigi khudongchaba dudi machine energy sizinabagi sang hanthali amasum satellite natraga na tungda leirakadoriba space station P3 gi ngak leitana paw faunaba ngamgani hari capstone satellite asi hawkhibajun kungani pa na electron rocket ki mating na launch tokhibani masigi spacecraft asi Phaton kauba atopa spacecraft amada hapsilaga thakatpani rocket launch toraba matungna minute mapan matungda photon asi rocket gi khaidokhi khaidolaba matungda orbit wangkhat hanana basang naina spacecraft asigi engine kaktuna capstone satellite edu numitar ungni pukhi P3 bidigi yamna thaptoklaba matungna ngasi photon gi aroibe engine kapthoktuna capstone satellite edu thadokhi
साइंटिस्टसिंगना तौरीबा प्लान असी केजी कुनगा मंगा लुम्बा सैटेलाइट असी था तमना पाइसलगा सही सिगी नवेंबर 13 दा थागे अनौब ऑर्बिट दा यावबसिनी मसी तमना पाइबदा सैटेलाइट असिना इनर्जी खक्तमक सिजिनदुना लंबी सुमथोनब होनागने हाइरि मसागी मथौ लोयरबा दुबु टेंक थाव खरदी यावरगा लैरिबा फोटोन स्पेसक्राफ्ट अदु करी तौगनी हाइबदु नुमित खरनी सिदा लेपथोकलगनी हाइना बेगना हाइखि अखोइना मसीगी स्पेसक्राफ्ट असी सिजिनदुना तौबु याबा मिशन कियादि लैरि हाइना बेगना हाइखि हाइना पाउसना सुपलकली मकासा थरफोइना सनालेबा पॉक्सी द फोंग बतुप पाउ खरना प्रेसिडेंट की मिरेप द्रौपदी मुर्मू असी इम्फाल द बोर्ड खोम लाकदोरि मणिपुर की एमएलए की बोर्ड की बिलु 13 एमपी गिना 17 बीजेपी लुसिंग नेशनल डेमोक्रेटिक अलायंस एनडीए पुथोपा प्रेसिडेंट की मिरेप ओइरिबि द्रौपदी मुर्मू हयेंग नुमिदांग वायरम पुंग खरगी खोंगसता इम्फाल लाकदोरि लाक्रिब जुलाई 19 पांथोकदोरिब लेवासी की प्रेसिडेंट की मिखल असिदा मिरेप ओइरिबि द्रौपदी मुर्मू हयेंग नुमिदांग वायरम पुंग 3 ताबा मतमदा अखनबा फ्लाइट इम्फाल थोंगनी मधुगी मतुंग चीफ मिनिस्टर यावना लेंगा असिदा यावरिबा पॉलिटिकल पार्टीसिंग की एमएलए सिंग उनरबा मतुंगदा नुमिदांग की सकलेन चारबा मतुंगदा नुमिदांग अदुमक्तदा इम्फाल थादोखिगनी द्रौपदी मुर्मू की इम्फाल खोंगसत असिगा मरी लेना चीफ मिनिस्टर एन बेरेन शेयर लौदुना मिनिस्टर सिंह वाई खेमचंद सिंह टीएस बसंत सिंह सापम रंजन हाइस दिंगो अमसुम बीजेपी मणिपुर प्रदेश की जनरल सेक्रेटरी के शरद यावना मिफम पांगतोक्तुना खोंगसत असिगी सेम सानबगी मतंगदा वाफम सिंह खनाखरे द्रौपदी मुर्मू मिखल असिदा ऑपोजिशन पार्टी न पुथोकपा अहल ओइरबा पॉलिटिशियंस जसवान सिन्हागा लंबा तौनगदुरिबनी हौखिबा जुन कुनगा मरीदा मिरेपसे पिसिनखिबि द्रौपदी मुर्मू की मिरेपसे अदुदा प्राइम मिनिस्टर नरेंद्र मोदी अहानबा प्रपोजल ओइरि लोइनना यूनियन मिनिस्टर सिंह राजनाथ सिंह अमित शाह बीजेपी की नेशनल प्रेसिडेंट जेपी नदसु खुयेक पीबि यावरि मसिगी मथक मणिपुर की चीफ मिनिस्टर एन बिरेनसु मिरेपसे द खुयेक पीदुना प्रपोजल ओइना यावरि द्रौपदी मुर्मू कुमजा इंग्लिश कुमजा इंग्लिश मरीदा बीजेपी की अपुनब लेंगाक ओडिशा स्टेट की मिनिस्टर ओइरमखि संथेल हाइना खंगनबा ओडिशा की ट्राइबल फुरुप की निंगोल ओइरिबि द्रौपदी मुर्मू ओडिशा की रायरंगपुर एसीदगी बीजेपी की टिकेट माय पाक्तुना एमएलए ओइरखि माक झारखंड की अहानबा नुपी गवर्नर ओइना कुमजा इंग्लिश 13 थौपुरमखि पांथोकदोरिबा मिखल असिदा मेंबर ऑफ पार्लियामेंट अमसुम मेंबर ऑफ लेजिस्लेटिव असेंबली की बोर्ड की बेलू असि मानदे अककनबा सही अमदा लैखिबा स्टेट की मीगी मसिंग अमसुम स्टेट असेंबली की सीट मसिंग येंगलगे एमएलए अममम की बोर्ड की बेलू लैपि एमपी सिंह की बोर्ड बेलू सु मिकोक थीबगी मसिंगा एमपी की सीट मसिंगा येंगनरगा लैपि प्रेसिडेंट की मिखल असिदा मणिपुर की ओइना स्टेट असेंबली की होलदा वोट थादनगनी मणिपुर की हौजी एमपी मरी लैरी एमपीसी की मन यूनियन मिनिस्टर डॉक्टर आर के रंजन आउटर मणिपुर पार्लियामेंट्री कंस्टिट्यूएंसी की एमपी लोरहो एस फोजे राज्यसभा की एमपी महाराजा लैसेम सनाजोबा अमसुम नॉमिनी ओइना हबलखिबि एमसी मेरी कॉमनी नॉमिनी एमपी मेरी कॉमनी प्रेसिडेंट मिखल की इलेक्टोरल कॉलेज ते याउदे स्टेट असिगी एमपी अमगी बोर्ड की बिलु असि 17 अदुगा एमएलए अमगिना बोर्ड की बिलु सुपनगी 13 पुनः एमपी अहुम की बोर्ड की शेयर असि 1940 अमसुम एमएलए हुमफुगिना अपुनम बोर्ड की शेयर असि 1940 हाइरेनसु पाउसना फोंदोरक्ली अतोपा पाउ मदना लो आयुक्त की रिकमेंडेशन स्टेट औखिद्रे थबक तो ओंथोकनबगी मतम पीदनबा हाईकोर्ट न खंखरे मणिपुर लो आयुक्तना मणिपुर स्टेट पावर कॉर्पोरेशन लिमिटेड की मरी लेनबा ऑफिशियल सिंगबु इन्वेस्टिगेशन लोइद्रिबा फावबु मखोई ऑफिशियल कैपेसिटी दा लेहंदनबा मतम पिखिबा दु मखाताना तक्सिंदनबा हाई कोर्ट ऑफ मणिपुर न जजमेंट पिखरे अदुमपो लो आयुक्तना पिखिबा रिकमेंडेशन दु स्टे तौ हाइबदि आखिद्रे हाई कोर्ट ऑफ मणिपुर की जस्टिस आंटेम बिमोल सिंहा की कोर्ट ngasi सनखिबा रिट पिटिशन क्लोज नंबर 161 ऑफ 2022 थोक्सम कामिनी मोहन वर्सेस ऑफिस ऑफ द लोक आयुक्त की हियरिंग द ताखिबा ऑर्डर दुना मखाताना पालिबदि कोर्ट असिना पीरिबो ऑब्जर्वेशन असिना लोक आयुक्त ए की सेक्शन 32 क्लोज 2 की मखादा लोक आयुक्त न पीरिबो रिकमेंडेशन दु आयाबा पीबी की मतंग अथिंग लेहो लैरोइदबनी हाइबसिनी मणिपुर गवर्नमेंट लो आयुक्त ए की सेक्शन 32 क्लोज 2 की मखादा पीरिबा रिकमेंडेशन अदु की मतंग यारिबा मखै थुना फिरिप लौगनी हाइनदि थाजै हाइन ऑर्डर अदुना अरोइबदा पाली केस असि ऑगस्ट अमा इंग्लिश 2022 दा अमु हियरिंग सथनब लिस्ट तोखि सनेल डिस्ट्रिक्ट की sakpi karangda 33 केभी लाइन अमसुम अतै सिविल वार्ड सिंग यावना 2/1 MBA 33/11
KB sub station ama NLCPR gi makhada lupa crore mapanga lakh nifu ga manga ga lising marfu ga satru ka manga sangna saganaba MS Shyam Power India Private Limited wa order piraga paikhan khibigi matang lupa crore manga ga lakh tara ga nipan ga lising maudra ga nipan ga samni ga marfu lana sejina ki haibigi matangda teis niros koba amana Manipur lo ayukta da wakat ama lakpadagi officer na preliminary inquiry sathanki inquiry dugi report phanglaba matungna Manipur Crime Branch Police Station case ma register tawraga Kaksingi SP Shriyes Bhatkis service sejanaduna thigat hananaba recommendation pikhi makhatana case asida CNA haina moral sidiba Manipur State Power Corporation Limited ki managing director N Sarasinga general manager TS Kamini Mohan Singa masum General Manager M Budu Chandra Sharma Buthikat Pat Loidriba Pawba Makoi na Padiba Pamsing Adudagi Lauktokinaba Natragana Transport Tokinaba recommendation to Pikibani Hanis Paw San Makatana Fondorakli Atopa Paw Madana Social Welfare Department ki thabak thoram sing minister na review tokre angang sing na mayai ka basinjak pijaba sing action lawnaba mari lainaba sing da sinakre Manipur lenga ki Social Welfare Department ki makhara pakhaliba tuwan ba yai fathorang ki thabak sing minister en beren share lawduna hangatna yengsin bak loinana hen mapung pha na thabak sangsinana ba minister na mari lainaba sing da khankhre Pikliba angang singbu mayai ka basinjak piba masum laloi mada sejinabada senaba sing JJA ki makhada action lokhanaba policing wakhal tahananaba DGP da Chief Minister na pakta pikre Chief Minister Secretariat ki cabinet hall da ayuk pung 13 taba matamdagi horaga nungthil pung mari phawba Chief Minister na share lawduna pangdokiba mifam aduda tuwan bihiram kya da kumna khanaki hiram adugi matang na pauksi na phangba pauna hai housing lenga na pakhaliba Angalwadi Center sing sahaba ki thabasi kadaya phawba mapung phana sangshili Kaya yamna sakre sagadaba kaya yamna watlibegi haibadu thidoknaba mari lenaba official singda Chief Minister na khanki loinana Angalwadi Center singda angang singda piriba sana thangnaba polam sing asigi quality check tawnaba wafam Chief Minister na phungdoki haidi hariba polam sing asi department gi maikedigi mapalam damasum state ki food testing laboratory desu matamatam gi oina test tawbigi thabak sathai haina official singna Chief Minister da pawdam ki haidi Housing school singna Angalwadi Center singna samna hananaba laingakna thabak laukhatliba sigi matangna summi phamaduna puthoktuna khanaki haidi Housing ki matamna Angalwadi Center singda angang masing leptana hantarakpagi marami phamaduna puthoktuna nainaki Angalwadi Center sing asida mahitamgadaba angang sing asi tha taruktagi sahi taruk phawbagi manungda leiba angang singna mahitamgadoribani Housing ki matamna school da mahitamba si sahi ahumdagi Tha narabani na Angalwadi Center singda angang warpani maramisna school singda pre-nursery nursery class sing hapsinna education department na kari thabak lokhatpa yabagi haibidu yengsinna ba khanaki loinana Chief Minister na wapam si Chief Secretary gi thakta mari lenaba department sing official sing gi oiba mifam ama pangthoknaba matungda amugana ma ki thakta khanana buwapam phongdoki mifam aduda state asida hangdokliba orphan home sing asi NGO singna tawriba sida nataba Laingana salaiba orphan home hangdopa yaroidra haina Chief Minister da hangki housing ko ina department na salaiba children home ama thawal lairi masigi capacity housing su hang haina official singna podamki mifam madu Chief Minister gi makai digi state asida salaiba orphan home sing asi laingak ta loina mak register tawbra haibadu thidonaba committee ama sembaga loina register tawdoba singi mathak thabak lokhana ba Chief Minister na khangan khrairi State asigi mapum kya laiba Angalwadi Center sing asi angang mapung fana leibana kaya yamna mathau ningthina tawribagi haibadu yengsinana ba sinabaga loinana mathau tawdraba Angalwadi Center sing adudi laukthokina buwapum su khanaki lamdam asida lairiba wakal mapung phatra bangang singi laipam oiriba mental home singda lairiba angang sing asi sei taragani pan phawbad lengang yengsin biraga lemauriba punsi tangkak sing asi karam tawgadagi haibu wafam khanabaga loinana makhoi goiba layengna mental hospital ama sana bu wafam Chief Minister department gi official singi maikedi pukathi wafam adu taraba tungda Chief Minister na mifam maduda yaukiba Health Minister da yengsinbaga loinana thabak lokhanaba sinaki hausuki matamda mayai ka basinjak saba angang sing yoraklibasi atai ek ki makhada panba matamda sairak yamna pikpa si yenglaga Juvenile Justice Care and Protection of Children's Act 2015 gi section 77 amasum section 78 ki makhada action launaba wafam phongdoknaki Egasigi makara kanagumana angama bu mayai ka bachinjak lalonbagi lambida sizinaba tarabadi angang adubu sairak pibigi mahuta
पोषक अदु अंगांग द सिनरकलिबा मियोय दु ओइना सेराक पिहनना थबक लौखत्सि हाइखि चीफ मिनिस्टर वाफम से तारब मतुंगदा खोंथांगनि हाइना फोंदोकपगा लोइनना पुलिस पर्सनल सिंग अमसुंग ऑफिसर सिंग हिरम असिगी मतंग वखल ताहंदुना थबक तो ओंथोकनब सिनखि स्टेट असिदा लेंगांगना सलाइबा चिल्ड्रेन्स होम डी एडिक्शन सेंटर लेरे अदुगा हौजिक लुखराबि सिंगी ओइबो होम अम फाव लेतबना मधु मफम जाबा म येंगलगा सानाबा मसु मखोइगी दमक सेंथोक लंबी पीबा याबा ट्रेनिंग खंगनखि लोइनना मिफम मधुदा हानादगी पैखलकपा अंगलवाडी सर्विस अमसुम पोषण अनि असी पुनसिलगा पैखटपा मिशन अक्षम अंगलवाडी अमसुम पोषण 2.0 की मतंगसु मिफम मधुन कुमना खनाखि हाइदि मिफम मधुद हेल्थ मिनिस्टर डॉक्टर एस रंजन सोशल वेलफेयर अमसुम लेबर एंड एम्प्लॉयमेंट मिनिस्टर हाइस्टिंगो चीफ सेक्रेटरी डॉक्टर राजेश कुमार डीजी ऑफ पुलिस पी दोंगेल पुलिस अमसुम डिपार्टमेंट सिंगी मकोक थोंबो ऑफिशियल क्याना सरुक याखि हाइदि मकासा तरक पोइना तो पावमना नोंकन सुबो लंबी सेमबद सोयबदगी सिंग निखाय बोइगनी एक्सपर्ट मणिपुर की नोने डिस्ट्रिक्ट की मनुंगसना लेबा मरांगसिंग की एरिया दा साउना सिंग निखायबगी थौदोक थोक्तुना मियोय क्यागी थवाय मांगलिबसी मफम असिदा अतेन मतम नोंकन सुबा सिंग लेबाक सिंग असि यामना होममदी लंबी सेमना सिंग थबक थौरम सिंग पैखटपदा यामना सिस्टेमेटिक ओइदबगी मचसिंग असिना थोअनबो ओइगनी हाइना एक्सपर्ट क्याना मोट पिनरकली मणिपुर यूनिवर्सिटी की डिपार्टमेंट ऑफ आर्ट साइंस की रिटायर्ड प्रोफेसर राज सुबान हाई मफम असिदा सिंग कक्तुना रेल लंबी अमदी गाड़ी सत्नब लंबी कया मरुम सजिनबद नतना मफम असिगी जियोलॉजी गा सनदब मोंग आसोबो बिल्डिंग क्या सजिलकपा असिना लेबक थिबा थौदो असि थोकपनि मफम असिगी नुंग सिंग असि बेरियल ग्रुप की ओइबा मरमना सिंग कक्प मतमदा युंगना कक्थरबदी सुंगसोय सोयदना सिंग निखायबसि थोकनि जियोलॉजी की मतुंगिनदी सिंग कक्प मतमदा डिग्री 30 नत्रगा मधुदगी हेना ngamna सिंग कक्प असि यामना खुदोंग थिनिंग होय हाइना लैरिबनि नोने डिस्ट्रिक्ट की सिंग असि कैथेल मानबी एरिया दगी हौरगा इंडियो मेमार रीजन की सरुक अमसु ओइरिबनि हारिबा सिंगसांग असि लैरिबा सिंगी सिंगलेबाक सिंग असि यामना होममदी सेडिमेंटरी रोकना अयामबा ओइ हाइरि यूनाइटेड चिल्ड्रेन्स कॉलेज की प्रोफेसर आर के हेमंतन हाई सिंग असि सेलमदी सुनुनुंगी सरुक यामना यावी मसी सेडिमेंटरी रोक की यामना असोनबा कांगरूप सिंगी मनुंग सलिबनि अदुबु मसीदा यामना हाइसिंगना इंजीनियरिंग की सपोर्ट पीरबदी सिंग निखायबसी ngakthokpa yagadabani मफम असिबु मतुंग तरकपद लैंडस्लाइड थोक्तनाबा कनगे हायरबदी तंगाई फदना मथिक चाब ड्रेनेज सिस्टम थंबा मथौताई हौजिमकी ओइना मफम असिदा रेलवे की टनल अमदी मालेम की ख्वाइदगी वांग रेलवे ब्रिज असि यामना नकना लेरि अदुबु टनल असिदा इसिंग युसिलगलबदी हेन खुदुंग थिनियाय ओइगनी हाइबसि कुपना नैना हौब संगी मणिपुर यूनिवर्सिटी की आर्ट साइंस डिपार्टमेंट की प्रोफेसर सोयबम इबोतोमिन हाई सिंगनिंग खायबदु करी मरमदगी थोकिबनो हाइब सबसाना थिदोकपदा मतम संगिगनी अदुबु हौकिब नुमि खरानिसिदा नोंग लेप्तना सुकिबा असिना यामना सावो मरम अमदी ओइरि मसिगी सुमतकता सिंग कक्तुना लंबी सेमदुना माउसागी फिबमदा अकायबा पिकिबा असिदगी लेबक थिबा थौदो असि थोकिबनि सुहाइरि मखासा थरक पोइना होयलन पाउर फोंग मैमना तेंतकना थमजरमगे अनोबो हक्सांग मंगा अमसुंग खुद अमा फंगले वालिबा हक्सांग सिंग फंगद्रिबा फावबा लेप्तना थिखिगनी अवांगबुग न्यूमाय ममांग थागी कुनग मपन अमसुंग कुंथ्रागी लोनबा इहिंगी नोंग्याय मतुंगदा नोने डिस्ट्रिक्ट की मनुंग सलीबा मारांग सिंग पार्ट 5 माखवाम विलेज की रेलवे की लंबी सेमगा मरी लेना सिजनखिबा मफमदा साबा युम सिंग सिंगनिंग खायरक्तुना पुलप ननसिनखिबना सोनखिबा अपुनबा मियोय सिंगी मसिंग अहानबदा रेस्क्यू टीम की ऑफिशियल सिंगना मार्फुगु मथोइनी हायरमबदगी मियोय मार्फु खक्तनी अमुक हायरक्लबा मतुंग ngasi mangani salakpadadi landslide asina sogonkiba apunba miyoy singi masing humdraga mathoi khaktana hairakre adumoina mamang thagi kunthra dagi ngasi phawbra sogonkibani haiba apunba miyoy humdraga mapangi manungda taragani pan hingna kalhauraga lemhauriba singi manungdagi ngasi so haksang mangaga migi khut amaga phangba ngamkhibadagi ngasi phawbra puna phangba apunba haksang nifugotere sure लोइसलकपोइना तेनमा पावमना थामसेत यितुम मखुन मानबा मफम लैरिबसि मसागिनि थामसेत यितुम मखुन मानबा मफम लैरिबसि मसागिनि मसिदा मियामना करिसु मिपाइने ओइदि हाइना माइके क्यादगी फुंदोंनरखलि मणिपुर अहानबोइना थामसेत सारुबदगी लमसांग पुलिस स्टेशन की मनुंग चनबा अखम अवांग लैकाइदा लैबा मपा मसा कोक ngawbamadi obadagi mamang thagi kunthra rims hospital khotunu laikanabagi thawdo ama thokre थामसेत चारुबदगी थौदोदो थोकिबो ओइरम याय हाइना सिंगनरबसु थामसेत अदुगी सैंपल लौदुना करी करम मखलगी केमिकल यावगी हाइबदु टेस्ट तौनबा मरी लेनबसिंगना थबक पैखेख्रबसु मदुगी सबसाब रिपोर्ट लाकपरैत्रि
ꯑꯗꯨꯃꯥꯏꯅꯃꯛ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯝꯆꯦꯠ ꯃꯔꯨꯗ ꯁꯤꯔꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯃꯤꯀꯦꯜ ꯀꯥꯞꯁꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯄꯥꯛꯁꯤꯟꯅ ꯁꯟꯗꯣꯛꯅꯔꯛꯂꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯠꯁꯤꯡꯗ ꯄꯥꯜꯂꯤꯕ ꯊꯝꯆꯦꯠꯁꯤꯡꯗ ꯌꯦꯇꯨꯝ ꯃꯈꯨꯟ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯃꯁꯥꯒꯤꯅꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯤꯅꯔꯤꯕꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯐꯨꯗ ꯁꯦꯐꯇꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ